ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 5ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨ ꯑꯩ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯄꯨꯡꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯁꯜꯂꯛꯏ꯫ ꯀꯥꯂꯦꯟꯒꯤ ꯃꯇꯝꯒ ꯑꯣꯏꯕꯒ ꯏꯁꯥꯁꯦ ꯑꯣꯝꯆꯥꯛꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯦꯗꯐꯣꯟ ꯑꯃ ꯊꯤꯜꯂꯒ ꯐꯣꯟꯗ ꯏꯁꯩ ꯈꯔ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯇꯝ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯑꯩꯁꯨ ꯍꯦꯗꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥ ꯃꯉꯥꯛꯅꯕꯒꯤ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯐꯃꯨꯡꯗꯒꯤ ꯊꯨꯅ ꯀꯨꯝꯊꯔꯒ ꯕꯕꯥꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯕꯥꯁꯨ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯃꯄꯥꯟꯗ ꯑꯩ ꯀꯧꯔꯛꯏꯁꯤ ꯀꯅꯥꯅꯣ? ꯅꯣꯡꯉꯥꯜꯂꯕ ꯅꯠꯇ꯭ꯔꯥ?" ꯍꯥꯏꯗꯨꯅ꯫ ꯑꯩꯁꯨ ꯕꯕꯥꯗ, "ꯕꯕꯥ, ꯅꯪꯒꯤ ꯃꯪꯗ ꯑꯣꯏꯔꯝꯒꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯍꯦꯟꯕꯗ ꯉꯥꯏꯔꯤ. ꯒ꯭ꯌꯥꯟ ꯇꯥꯔꯣꯁꯤ." ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦ ꯍꯥꯏꯔꯝꯗꯨꯅ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯝꯊꯔꯒꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠꯂꯣꯝꯗ ꯅꯨꯄꯤ ꯑꯅꯤꯈꯛ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯁꯣꯟꯕ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯅꯤꯈꯛ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯑꯣꯏꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯉꯝꯃꯤ꯫ ꯃꯗꯨꯗ ꯐꯩꯖꯣꯝ ꯀꯨꯌꯥꯠꯀꯨꯝꯕ ꯁꯦꯠꯄ ꯃꯤꯑꯣꯏ ꯑꯃ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯁꯤꯗ ꯂꯦꯞꯄꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯀꯅꯥꯅꯣ, ꯃꯤꯔ ꯂꯥꯏꯔ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯐꯩꯖꯣꯝ ꯀꯨꯌꯥꯠ ꯁꯦꯠꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯁꯨ ꯀꯤꯅ ꯏꯁꯥꯗ ꯆꯤꯡꯅꯅ ꯇꯨꯝꯊꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒꯗꯤ ꯏꯃꯥꯅ ꯑꯩꯕꯨ ꯍꯧꯗꯣꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯍꯧꯒꯠꯂꯣ. ꯌꯥꯍꯧꯕꯨ ꯑꯗꯨꯛ ꯊꯦꯡꯕ ꯍꯧꯅꯕ꯭ꯔꯥ? ꯊꯣꯡꯒꯥꯟꯗ ꯀꯔꯤꯅꯣ ꯆꯥꯏꯁꯤꯜꯂꯝꯃꯤꯁꯤ ꯌꯦꯡꯉꯨꯆꯣ" ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯑꯩꯅ ꯎꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡꯒꯥꯟ ꯇꯝꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯃꯇꯧ ꯑꯃꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠ ꯊꯣꯛꯐꯝꯗ ꯊꯣꯏꯗꯤꯡ ꯃꯔꯨꯒꯨꯝꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯈꯔ ꯄꯨꯡꯃꯨ ꯃꯨꯈꯩ ꯆꯥꯏꯊꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯈꯨꯡꯀꯠꯂꯒ ꯎꯍꯩꯒꯤ ꯃꯔꯨꯒꯨꯝꯕ ꯑꯣꯏꯕꯖꯥꯔꯥ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯥꯏꯗ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯗꯨꯒꯤ ꯎꯍꯩꯁꯤꯡ ꯑꯗꯨ ꯍꯦꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯍꯩꯁꯤꯡ ꯑꯗꯨꯒꯗꯤ ꯃꯥꯟꯅꯔꯝꯗꯦ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ, "ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯌꯦꯡꯉꯨꯔꯅꯨ. ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯕꯨ ꯍꯦꯟꯀꯠ ꯀꯥꯈꯠꯄ ꯉꯝꯗꯅꯕ ꯃꯤꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯑꯑꯣꯏꯅꯅ ꯇꯧꯁꯤꯜꯂꯝꯕꯅꯤ. ꯃꯁꯥ ꯃꯁꯥꯗ ꯍꯟꯖꯜꯂꯣ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯏꯃꯥꯗ ꯇꯝꯃꯝꯃꯤ꯫ "ꯏꯃꯥ, ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯕꯕꯥꯗꯨ ꯃꯩꯉꯥꯛꯅꯔꯛꯇꯅ ꯑꯩꯅ ꯍꯧꯗꯣꯛꯄꯤ꯫ ꯑꯗꯨꯒ ꯑꯩꯅ ꯇꯨꯝꯕ ꯍꯦꯛ ꯆꯪꯒꯦ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠ ꯃꯄꯥꯗ ꯐꯩꯖꯣꯝ ꯀꯨꯌꯥꯠꯀꯨꯝꯕ ꯁꯦꯠꯄ ꯃꯥꯟꯕ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯄꯗꯧꯅ ꯑꯩꯅ ꯎꯏ꯫ ꯃꯁꯤꯕꯨ ꯃꯥꯅ ꯇꯧꯔꯝꯂꯤꯖꯥꯔꯥ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ, "ꯑꯣꯏꯔꯝꯒꯅꯤ. ꯃꯤꯐꯠꯇꯕ ꯃꯥꯅ ꯅꯠꯇ꯭ꯔꯒꯗꯤ ꯀꯅꯥꯅ ꯑꯣꯏꯔꯨꯅꯤ? ꯀꯥꯟꯅꯗꯦ ꯅꯪꯁꯨ ꯃꯥꯏꯕ ꯇꯝꯒꯦꯒ ꯇꯝꯃꯣ ꯏꯆꯥꯁꯤꯗꯤ." ꯌꯨꯝꯒꯤ ꯃꯤꯅ ꯃꯍꯩ ꯖꯥꯗꯨ ꯇꯧꯁꯤꯜꯂꯛꯄꯗ ꯏꯁꯥꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯖꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯏꯆꯦꯅꯁꯨ, "ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯍꯥꯏꯕꯒꯨꯝ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟ ꯍꯣꯏꯔꯣꯝꯗ ꯃꯥꯏꯕ ꯑꯍꯩꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯅꯤ꯫ ꯃꯗꯨꯗ ꯑꯣꯖꯥ ꯃꯥꯏꯕ, ꯅꯆꯥ ꯕꯣꯔꯤꯖꯔꯒꯦ ꯑꯣꯖꯥꯒꯤ ꯑꯈꯪꯕ ꯄꯨꯝꯕ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯆꯠꯂꯒ ꯃꯥꯏꯕ ꯑꯣꯏꯅ ꯇꯝꯃꯨꯔꯣ" ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯑꯒ ꯊꯣꯡꯒꯥꯟꯗ ꯆꯥꯏꯁꯤꯜꯂꯝꯃꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯆꯦꯔꯪ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯈꯣꯡꯕꯥꯟꯗ ꯊꯥꯗꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗꯨꯗꯁꯨ ꯏꯁꯤꯡ ꯆꯥꯏꯊꯣꯛꯑꯝꯃꯤ ꯑꯩꯅ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯀꯀꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯗꯁꯨ ꯁꯥ ꯉꯥꯒꯤ ꯏꯒꯨꯝꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯈꯔ ꯆꯥꯏꯁꯤꯜꯂꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯄꯨꯝꯕ ꯑꯩꯈꯣꯏꯅꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯀꯀꯥ ꯍꯣꯏꯒ ꯑꯩꯈꯣꯏꯒꯁꯤ ꯍꯥꯟꯅ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯈꯔ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩ꯫ ꯃꯗꯨꯅꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯒ ꯀꯀꯥꯒꯤ ꯅꯨꯄꯤꯒꯁꯨ ꯈꯠꯅꯕ ꯂꯥꯎꯅꯕ ꯍꯧꯔꯛꯈꯤ꯫ ꯏꯃꯥꯅꯁꯨ ꯃꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏꯅ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯒ ꯂꯥꯏꯟꯗꯧ ꯁꯅꯥꯃꯆꯨꯝ ꯊꯛꯅꯁꯤ. ꯑꯗꯨꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯇꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯂꯩꯇꯦ" ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯀꯀꯥ ꯍꯣꯏꯅꯗꯤ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅꯅꯤ ꯈꯜꯂꯝꯃꯤ꯫ ꯈꯠꯅꯕ ꯂꯣꯏꯔꯒ ꯑꯩꯅꯁꯨ ꯏꯃꯥꯒ ꯕꯕꯥꯒꯗ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯀꯅꯥꯅ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯀꯅꯥꯅ ꯑꯣꯏꯔꯨꯅꯤ? ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯍꯜꯂꯛꯄꯤ ꯅꯤꯉꯣꯜ ꯑꯁꯤꯒ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤꯒꯅ ꯇꯧꯕ ꯉꯥꯛꯇꯅꯤ.
Kharasu nomaga macha masu sengidi leite. Maiba tamaga makoina akhoi isilena khananaba sinbani hairaki. Imagi wafam aduda aina amu ado ima makoina mitopta tawgidi leite. Sagai akhoi masingi marakta moina tawribasibo moigi se akhoi kari nuaitaba leiba janu hangam. Maduda babana ibungo nangna khangdaba khara lei yeng ipa wahi. Miyoiba koina maiba tamba phattaba thabak tawwa haugalakpase makoina ihan hana sagai gi imarida hana changyeng tawi haine. Maduna makoigi phatraba bidya changyeng tu thuna pali haine. Masinani sagai gi makoina khara nungsidaba machin manawa makhallaga akoida tawraklibase hairaki. Aduga numit adugi numidang dasu imana kolik phengingaida akoi babado tuminna thunganda thokiba ama imana urami. Ima su chak tuaga baba se walking matek ama thokpa oirini khalam. Adubu imana kolik phengba loiraga imungda changakpadadi baba de TV yengduna leiram. Matawadu ima su pakatuna akoibu kauraki aduga sumna hairaki ibungo asida TV yengduna phamise napara mukta yengu haiduna. Ichega igasu imagi matawadu da noami aduga ina sumna hairam kaino ima babani kaino sida phamise imana ngawrbo hairam aigi wafam aduda imana ibungo noinedi noiba imana ngasai kon phengingayda napado imungdagi tuminna thoraga thunganda thoki aisu walking hak thokpa oirini khalloi adubu imana kon phengba loiraga imungda changakpadadi napadi TV yengduna leirami. Masigini imana na khoida hairibasi hairaki. Babasu imagi wafam aduda asumna khumaki kainone aiji cha hek tokpaga ngasaidagi TV da akoina pakhang oiringagi matamge film ariba ama lae haiduna TV yengduna le thunganda su thuudri hairaki. Masidagi khoisu imagi wafam adu thajaba hauraki. Hak leiragadi khoisu phamungda changduna loina tumnaram. Adubu babadi ahing nongyay aduda amuk sumengak naraki. Aisu haugatuna bababu haudokpirami. Matam aduda su mamangda babana mengak naba khudingi tattana panba adugumna amuk asumna hairaki. Ibungo mapanda napabu nupi mana kauri nongalaba haidun. Maduda isu nongalaga imaga tanadradi yararo wafam basi khanduna baba nongandri ahing nongyay ni tumo hairamduna aisu phamungda changaktuna tumtharami. Nongalagadi aisu imada sumna hairami. Ima isega nangadi tumbo tungkragadi karimata tadabra khangdi. Aidi numidang khudingi baba mengak naba haudok leiri. Aidi sum kibu kisale horen numidang dadi noi haugalaga oina haudo hairami. Matam aduda baba su imungdagi thoraki aduga sumna hairaki khangdene aisu isanupase waramani mapa isenabada numidang khudingi aigi mangda akoigi mangondagi nupi mana hekta kauri. Aisu phanadi tumamdai khudingi thawai mi kausalaga lamsibu koliba isorisibu thamoida chetna ningjaduna tumjabani. Phana madu oijarabasu kanadi aisu tunggadaba phau kire hairaki. Madudagi imaga segana maibi mu unaba chalami. Atam maduda maibi aduna imaga segada sumna hairaki. Nangi nupagi thawai mi asi mapan thoktuna leiri. Nakhoi lekaiduda su maiba tambaga leibro. Makhoigi khusu khara yawini. Nakhoi imungi mioisingi thawai mi singasi makhoina numida khudingi kaukthokli. Masida yumdugi yumburen ahan nangi nupada tainakhibani. Karigumba nakhoina numidangda mapandagi miyoi amana nakhoigi naming kauri haiduna thonu. Nakhoi dasa tajani. Wafam singasi hairaki. Maduda imana amu ima maibi imana ngasai pankhiba lai sanaba haibado lekaigi miyoi nate. Akhoi sagai duda ningon halakpi amale. Magi nupaga sida pulap leibani. Makhoina ni sanaribasi thaina makhoi masin manau inkhongi matangda khara nungainadaba leikhiba oiramani. Madugi su anambana akhoida onsalakpani hairam. Maduda maibiduna mo phare phare ado amabu oire nakhoi numidang ahing athengbadadi mina kauri haiduna khumlakpa tawrun. Kariguma nakhoigi naming numidangda hek kauduna mapanda kaukthoroklabadi phatraba miyoising aduna makhoina sanariba phattaba butsing adu nakhoi imungda thajalabani. Aduga nakhoida okna thengnaba tawhallaga nakhoi yaki akhang nangduna ngawraga chatnaba tawrakpani. Nangi nupagi thawai misu masa laktragadi aina kauksanba ngamu masa puro. Aduga nakhoina yum hek yawbaga insang mathen mapal lang mapandugi manungda amadi nangi nupana chaningba insang ama oigadaban maitei ngamu amasu yawhallu. Madu punamak sure hairaga nangi nupagi kanga makhada thadu magi khoidau mapada thammaga nong hek ganbaga amuk nakhoina numidangda thadu amba polam sing adu phibam kari kairamgi yeng. Masigi matung
ꯊꯥꯗꯣꯛꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯆꯦꯠꯅ ꯇꯥꯁꯜꯂꯒ ꯅꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯪꯂꯣꯝꯗ ꯂꯥꯛꯇꯅ ꯍꯨꯟꯖꯜꯂꯝꯃꯨ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏ ꯇꯨꯡ ꯑꯣꯟꯅ ꯌꯦꯡꯉꯨꯅꯨ, ꯅꯌꯨꯝ ꯇꯝꯅ ꯆꯦꯜꯂꯨ, ꯑꯗꯨꯒ ꯊꯣꯡꯒꯥꯟꯗ ꯅꯁꯥ ꯄꯨꯝꯕ ꯃꯩꯅ ꯑꯣꯛꯊꯣꯛꯑꯒ ꯌꯨꯝꯗ ꯆꯪꯉꯨ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯏꯃꯥꯒ ꯏꯆꯦꯒꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯤ ꯑꯗꯨꯅ ꯇꯥꯛꯄꯤꯔꯛꯄ ꯋꯥꯐꯝ ꯄꯨꯝꯕ ꯏꯃꯥꯒ ꯏꯆꯦꯒꯅ ꯅꯨꯃꯤꯗꯥꯡꯗ ꯂꯥꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥ ꯇꯨꯝꯈ꯭ꯔꯀꯥꯟꯗ ꯕꯕꯥꯒꯤ ꯀꯥꯡꯒ ꯃꯈꯥꯗ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯕꯕꯥꯁꯨ ꯑꯍꯤꯡꯗ ꯃꯩꯉꯥꯛꯅꯕꯗꯨ ꯇꯧꯔꯛꯈꯤꯗꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯏꯃꯥꯒ ꯏꯆꯦꯒ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯀꯥꯡꯒ ꯃꯈꯥꯗ ꯊꯥꯗꯣꯛꯑꯝꯕ ꯆꯥꯛ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯐꯤꯕꯝ ꯀꯔꯤ ꯀꯥꯏꯔꯝꯕꯒꯦ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯃꯨꯁꯨꯛ ꯃꯨꯁꯨꯛ ꯃꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯣꯡꯒꯨꯟ ꯃꯃꯤ ꯑꯃꯁꯨ ꯕꯕꯥꯒꯤ ꯀꯥꯡꯒ ꯃꯈꯥ ꯑꯗꯨꯗ ꯇꯥꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯇꯧ ꯑꯗꯨꯗ ꯑꯀꯤꯕ ꯄꯣꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ, "ꯏꯕꯨꯡꯉꯣ, ꯑꯌꯨꯛ ꯃꯤ ꯀꯌꯥ ꯍꯧꯒꯠꯅꯔꯛꯇ꯭ꯔꯤꯉꯩꯗ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯪꯂꯣꯝꯗ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯝꯃꯨ꯫ ꯅꯪꯅ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯜꯂꯛꯄꯗꯁꯨ ꯇꯨꯡ ꯑꯣꯜꯂꯒ ꯌꯦꯡꯉꯝꯕ ꯌꯥꯗꯦ꯫ ꯌꯨꯝ ꯇꯝꯅ ꯂꯥꯛꯀꯗꯕꯅꯤ꯫ ꯅꯆꯦꯒ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯅꯪꯕꯨ ꯃꯩ ꯑꯣꯛꯅꯕ ꯉꯥꯏꯔꯝꯒꯦ" ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯆꯦꯔꯪ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯪꯂꯣꯝꯗ ꯄꯨꯔꯛꯈꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯒ ꯑꯣꯏꯕꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯪ ꯃꯌꯥꯗꯨ ꯏꯁꯨꯛ ꯁꯣꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯃꯪ ꯃꯌꯥꯗꯨ ꯍꯦꯛ ꯌꯧꯕꯒ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯪ ꯑꯗꯣꯝꯗ ꯂꯥꯛꯇꯅ ꯍꯨꯟꯖꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯨꯝꯗ ꯍꯜꯂꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯪ ꯑꯗꯣꯝꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤ ꯑꯃ ꯆꯠꯄꯒꯤ ꯃꯑꯣꯡꯗ ꯁꯣ ꯆꯤꯡꯉꯒ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯇꯨꯡ ꯑꯣꯟꯅ ꯌꯦꯡꯗꯕꯤ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩꯒꯤ ꯇꯨꯡꯗ ꯅꯨꯡꯁꯤꯠ ꯑꯣꯏ ꯀꯩ ꯑꯣꯏ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯏꯟꯅꯔꯛꯈꯤ꯫ ꯑꯩꯁꯨ ꯀꯤꯃꯟꯈꯤꯗꯨꯅ ꯂꯝꯄꯥꯛ ꯂꯥꯜꯂꯒ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯊꯣꯡꯒꯥꯟ ꯍꯦꯛ ꯌꯧꯕꯒ ꯏꯃꯥꯒ ꯏꯆꯦꯒ ꯃꯩ ꯑꯃ ꯄꯥꯏꯔꯒ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯩ ꯑꯗꯨ ꯑꯣꯛꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯉꯛꯈꯤ꯫ ꯑꯩꯒꯤ ꯄꯥꯈꯠꯄ ꯃꯇꯧ ꯑꯗꯨꯗ ꯕꯕꯥꯒ ꯏꯃꯥꯒꯅ ꯀꯩꯗꯧꯔꯦ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ, "ꯏꯃꯥ, ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯍꯦꯛ ꯂꯪꯊꯣꯛꯈꯤꯕꯒ ꯑꯩꯒꯤ ꯇꯨꯡꯗ ꯃꯁꯛ ꯎꯗꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯡꯁꯤꯠ ꯑꯣꯏ ꯀꯩ ꯑꯣꯏ ꯑꯩꯒꯤ ꯏꯇꯨꯡꯗ ꯏꯟꯅꯔꯤ꯫ ꯃꯗꯨꯒꯤꯅꯦ ꯑꯩꯅ ꯄꯥꯈꯠꯂꯤꯕꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ, "ꯑꯣꯟꯊꯣꯛꯄꯅꯤꯗ, ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯄꯤꯔꯒ ꯂꯝꯍꯥꯡꯗ ꯊꯅꯝꯕꯗꯨꯗ ꯑꯃꯨꯛ ꯏꯟꯅꯔꯛꯅꯕ ꯍꯣꯠꯅꯔꯛꯂꯕ? ꯐꯔꯦ, ꯉꯁꯤꯗꯒꯤ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯏ ꯌꯦꯡꯉꯁꯤ" ꯍꯥꯏꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯇꯨꯅ ꯊꯕꯛ ꯆꯠꯅꯕ ꯊꯣꯔꯛꯄꯗ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯃꯥꯏꯕ ꯇꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯊꯣꯔꯛꯄ ꯎꯕꯗꯒꯤ ꯃꯃꯤꯠꯇꯣ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯉꯝꯃꯒ ꯑꯃꯨꯛ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯃꯁꯤꯕꯨ ꯀꯔꯤ ꯑꯐꯠꯇꯕ ꯑꯃꯨꯛ ꯇꯧꯒꯦ ꯈꯜꯂꯤꯕꯖꯥꯠꯅꯣ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯒꯤꯗꯤ ꯕꯕꯥꯅ ꯍꯦꯛ ꯍꯦꯛ ꯃꯉꯥꯛꯅꯔꯝꯕꯗꯨ ꯐꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯊꯣꯡꯒꯥꯟꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯒꯤ ꯃꯤꯡ ꯀꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗ ꯏꯁꯥꯅ ꯈꯪꯖꯔꯝꯃꯤ ꯊꯣꯡꯒꯥꯟꯗ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯛꯂꯤꯕꯁꯤ ꯃꯤ ꯅꯠꯇꯦ, ꯃꯈꯣꯏꯅ ꯕꯨꯠ ꯊꯥꯖꯤꯜꯂꯛꯄꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯃꯝꯗꯦ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯑꯩꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯐꯥꯎ ꯁꯥꯔꯒ ꯀꯧꯊꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯏꯃꯥ ꯕꯕꯥꯒ ꯏꯆꯦꯒꯁꯨ ꯃꯈꯣꯟꯁꯤꯡ ꯑꯗꯨ ꯃꯈꯣꯏꯁꯨ ꯇꯥꯕ꯭ꯔꯥ ꯍꯪꯕꯗ ꯃꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯇꯥꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯅꯁꯨ ꯈꯨꯝꯂꯥꯛꯄ ꯑꯃꯠꯇ ꯇꯧꯔꯨꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯒꯤ ꯏꯆꯦ, ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯀꯧꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯃꯊꯪ ꯃꯊꯪ ꯀꯧꯊꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣই ꯏꯃꯥꯗꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗ ꯃꯄꯥꯟꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯒ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯇꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯗꯤ ꯁꯨꯃꯥꯡꯗ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯑꯒ ꯃꯆꯤꯟꯗ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯕꯥꯒ ꯑꯩꯒꯅ ꯏꯃꯥꯕꯨ ꯏꯃꯨꯡꯗ ꯊꯥꯡꯖꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯕꯕꯥꯅ ꯏꯃꯥꯗ, "ꯅꯪꯗꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯈꯪꯉꯕꯁꯤꯗ ꯀꯩꯗꯧꯕꯒꯤ ꯊꯣꯛꯎꯔꯤꯅꯣ?" ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ, "ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ. ꯑꯩꯒꯤ ꯃꯪꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯗꯣ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯊꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯊꯣꯔꯛꯏ꯫ ꯑꯩꯗꯤ ꯃꯪꯅꯤ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪꯁꯤꯗ ꯃꯄꯥꯟꯗ ꯊꯣꯛꯎꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯗꯣ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤꯗꯤ ꯏꯃꯥꯗꯣ ꯃꯁꯥꯗ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯑꯃꯠꯇ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯀꯌꯥ ꯆꯥꯎ ꯊꯛꯎ ꯌꯥꯈꯤꯗꯦ꯫ ꯅꯣꯡꯃꯒꯤ ꯃꯁꯥꯁꯨ ꯁꯨꯝ ꯁꯣꯟꯖꯜꯂꯛꯈꯤ꯫ ꯃꯆꯤꯟꯗꯁꯨ ꯑꯉꯥꯎꯕꯤꯒꯨꯝ ꯑꯩ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯁꯣꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯕꯥꯒ ꯑꯩꯒꯅ ꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯏꯃꯥꯕꯨ ꯄꯨꯔꯒ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏꯗ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ? ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯃꯤꯇꯥ ꯈꯝꯗꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯍꯥꯟ ꯅꯣꯏꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯈꯔ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯆꯤꯡꯅꯈ꯭ꯔꯦ꯫ ꯃꯗꯨꯅꯅꯤ ꯍꯟꯗꯛꯇꯤ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯇꯝꯅꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯄꯅꯤ꯫ ꯐꯔꯦ, ꯑꯗꯣ ꯑꯩ ꯂꯥꯏꯒꯤ ꯑꯣꯏꯕ ꯀꯔꯤꯅꯣ ꯈꯔ ꯈꯣꯏꯔꯝ ꯊꯣꯛꯄꯤꯔꯒꯦ꯫ ꯇꯧꯕꯇꯕꯨ ꯑꯁꯨꯝꯅ ꯑꯀꯤ ꯑꯈꯪ ꯂꯩꯈꯤꯕꯁꯤ ꯐꯔꯛꯂꯕꯁꯨ ꯍꯌꯦꯡꯋꯥꯏ ꯐꯥꯎ ꯃꯁꯥꯗ ꯑꯐꯤꯡ ꯑꯔꯥꯏ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯀꯥꯟꯅꯗꯦ ꯅꯈꯣꯏ ꯏꯪꯈꯣꯜ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯆꯠꯀꯦꯔꯥ
ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯥꯟꯊꯣꯛꯀꯦꯔꯥ ꯀꯔꯤꯅꯣ ꯑꯃꯗꯤ ꯇꯧ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯅ ꯐꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯃꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯏꯃꯥꯕꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯁꯥꯒꯩꯒꯤ ꯕꯨꯠ ꯁꯥꯟꯅꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯀꯔꯤꯅꯣꯃ ꯇꯧꯒꯦ ꯈꯟꯕꯒꯤ ꯃꯇꯥꯒꯨꯝ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯏꯃꯨꯡꯗ ꯏꯃꯥꯕꯨ ꯄꯨꯁꯤꯜꯂꯝꯃꯒ ꯊꯣꯡꯒꯥꯟꯗ ꯊꯣꯔꯛꯇꯨꯅ ꯕꯨꯠ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯇꯞ ꯇꯥꯅ ꯐꯨꯗꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯩꯕꯨ ꯈꯥꯝꯃꯝꯃꯤ ꯇꯧꯕꯗꯕꯨ ꯑꯩꯁꯨ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯕ ꯉꯝꯗꯕꯗꯒꯤ ꯃꯤꯑꯣꯏ ꯑꯗꯨ ꯈꯔ ꯊꯤꯅ ꯐꯨꯕꯗꯒꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯁꯣꯛꯄꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯂꯥꯌꯦꯡꯉꯨ ꯍꯥꯏꯗꯨꯅ 10,000ꯃꯨꯛ ꯆꯪꯅ ꯂꯥꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯊꯕꯛ ꯍꯜꯂꯛꯄꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯑꯩꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯗꯥꯡ ꯑꯁꯤ ꯌꯣꯠ ꯐꯨꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯊꯪꯅꯕꯁꯤꯡꯅ ꯕꯕꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯃꯈꯨꯠ ꯇꯦꯛꯂꯤꯕꯁꯤ ꯕꯨꯠ ꯁꯥꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯏ ꯇꯥꯀꯩ ꯐꯨꯔꯨꯕꯒꯤꯅꯤ ꯅꯆꯥꯅꯨꯄꯥꯅ ꯃꯤꯑꯣꯏ ꯑꯗꯨ ꯐꯨꯔꯨꯕ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯀꯔꯤ ꯃꯔꯝꯒꯤ ꯈꯠꯅꯔꯤꯅꯣ ꯍꯪꯕꯗ ꯃꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯈꯨꯝꯃꯛꯇꯦ ꯇꯧꯕꯗꯕꯨ ꯃꯈꯣꯏꯗꯤ ꯃꯅꯨꯡꯗ ꯁꯤꯡꯅꯔꯒ ꯅꯈꯣꯏꯕꯨ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯁꯤꯜꯂꯝꯃꯤ ꯃꯗꯨꯅꯁꯨ ꯃꯥꯜꯂꯤ ꯅꯆꯥꯅꯨꯄꯥꯒꯤ ꯈꯨꯠ ꯇꯦꯛꯂꯤꯕꯁꯤ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯊꯥꯖꯔꯝꯃꯤ ꯃꯔꯝꯗꯤ ꯑꯩꯅ ꯃꯤꯑꯣꯏ ꯑꯗꯨ ꯐꯨꯔꯨꯕꯒꯤ ꯑꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯍꯩꯖꯥꯗꯨ ꯁꯤꯖꯤꯟꯅꯔꯒ ꯑꯩꯕꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯖꯔꯝꯗꯦ ꯂꯩꯀꯥꯏꯗ ꯇꯥꯛꯂꯕꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯃꯈꯣꯏꯗꯁꯨ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯈꯟꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯅꯔꯝꯗꯦ ꯑꯗꯨꯕꯨ ꯏꯁꯣꯔ ꯑꯁꯤ ꯂꯩꯕꯅ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯁꯥꯒꯩꯒꯤ ꯕꯨꯠ ꯁꯥꯟꯅꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯗꯨ ꯂꯝ ꯑꯃꯗ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯍꯣꯡꯗꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯆꯠꯂꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯌꯣꯜꯂꯝꯕꯁꯨ ꯌꯥꯅ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯁꯣꯔꯅ ꯎꯕꯤꯗꯨꯅ ꯃꯈꯣꯏ ꯆꯠꯍꯟꯈ꯭ꯔꯦ ꯍꯥꯏꯅꯔꯝꯃꯤ ꯇꯧꯕꯗꯕꯨ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯏꯃꯥꯗꯤ ꯑꯐꯤꯡ ꯑꯔꯥꯏ ꯆꯨꯗꯨꯅ ꯃꯁꯥꯗ ꯄꯥꯈꯠ ꯊꯨꯀꯠꯄ ꯌꯥꯗꯅ ꯂꯩ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ